Asumna matam khara hokre somda thabalai machage ahongba khara ubada penjarami Sagar su mamagi thabakta mateng panglai amaromda Santoshti maithakta phambaga pangkhak oirakle mabokna mabu yamna luna tawjai mabok su nongmagi sumsum somjilakle Santosh pu nupi thina bataksilai Santosh makok tu makhut ani na khoro khotli tawra adongni masi hanubise mana haibase yahaudradi amuk prem poktharagadongni Sijana Santosh pu amuk su kawrai tare bo lage Santosh paithok tu na lai Sijagi manakta git phamthai kayage bo abok na kalingai da isugi luhongba uninge hoiba abo aishu thirine mi phangda tawrine isu se Jagat ki mabungo Sri Krishna ki gunchen bane lem na mangba yaba nate Santosh mabuk ning da khali gopi bumna ma Krishna da ngawe aduga Radha su masak phajai hai aduga kaigino Krishna ki gunchen ba ingonda nupim ta ngaw drisina Radha su phangdaba asumna Santosh ngai hak tawduna lairingai Sijana kaidawrage ne suba kaisu tawdeda bo Nasu Radha thiba chatlebo Asumna Santosh yumdagi thokre Sagar hanaga manadre mamagi thabakta aduki matik thawai yauna yengsili yumda lairabasu koibi ngawbi tawdre magi thabak loisilaba matung misnaga ngahak wari saba natana atai matamdadi kari khallurabano khangde lairik kaya marum ama laiduna paduna laikhre numittu Sagar mamangda lairik kharasu thamli aduga thawai yauna lairik amasu pari tanja aduda amukta changjarake chango Santosh na hairei kai laino aduk thawai yauna paidubo aruba nateda sum matam lenba oina pabane nupa se thuna wakhal tai ko nangna wakhal tarakan sida aina amuk mai hore tanja aduda Ravi mamanaba kharaga Sagar hoida lai nangdi sida kai tawriba Nayumdana luhongbagi wari ngakta aduga mana sida kayada nungaina ingna leramino yengune ingde ibungo mai muthatkena lakpani nang amuk thaw haijingena la aba pari na haidai haisu haibani bai luhongnaba tawrase abok tu nungai threba thiri bane phangda tawrine noina marolama Ravina amuk laite kaina nangi mangala bi leidu de Santosh ngakna yenglai Mangalay bihari basi mamanabasting na namdana koihanbani manadi kaya pamjaba nate ngan su ngan dabido mangalay bigay na maya mangay rin mangonda ngalido mayam do tingag yengnay Sagar na hairei tawrisi yung ko masagi asoy bati ude migi asoy bata uy naknalay ba naton sumang ude haidune mingsel yengdro nang bo mingsel di nungtigi yengina Amaromda khamba training matam loiraduna mayumda halai Ima ai wam thange kari haining balaigene ijabo babungoi makha tana chaludrabo ima khambana hanglibadu misnagi maramdani tanjadu da lukindro changlai nangi wahangi pakhumdo namana piba ngamloi pakhumdo ipapige haujikti na sana dikjare aduna wafamse amu haudorakanu maramdi pamjaba khoidajaba nupi kayagi maramda pakhang kaya punsi bikhamna khidaba natene nangna mabu nungshi manadi nangbu nungshi de yaknabo oina khale aduna ne ichagi tungi punsida santi phangloi khamba kari khumdoino khangdana tumin lei Lukindro wadu makha tarai ichagi damakne matik chabi imau namaga igana hainaduna thamlabani masi hairamlaga Lukindro thokre khamba upai laitana thokriba mapabu yengduna lehawi ima ai misnana tabanu pi topaga luhong mangamoi aying bisauna hairei napabung haikiba wado kawganu ko nasana nasagi mong phamthi ganoi bungo pharene nangna haibai khoyarage tawbadabune nangna manatana luhong mangamloi hairabanina mabu yumsida masana yana puro madu nangna hekngamdraba
ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤꯗ ꯅꯪ ꯌꯥꯒꯗꯕꯅꯤ ꯑꯌꯤꯡꯕꯤꯁꯨ ꯃꯆꯥꯗ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯁꯟꯇꯣꯁꯇꯤ ꯑꯣꯛ ꯈꯣꯡꯅ ꯀꯞꯅꯤꯡꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯟꯇꯣꯁꯀꯤ ꯌꯨꯝꯗꯅꯤ ꯁꯤꯖꯅ ꯁꯟꯇꯣꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯏꯁꯨꯁꯥ ꯅꯣꯏꯕꯨ ꯑꯕꯣꯛꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥꯅꯦ ꯃꯌꯥꯝꯗꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯩꯒꯤ ꯅꯨꯡꯁꯤꯗꯅꯦ ꯑꯕꯣꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯖ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯑꯩꯒꯤ ꯏꯁꯨꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯁꯤꯖꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯒꯔꯒ ꯔꯕꯤꯒ ꯁꯥꯎꯅ ꯁꯟꯇꯣꯁꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯇꯩ ꯂꯩꯍꯧꯔꯤꯕ ꯃꯔꯨꯞ ꯈꯔꯗꯨꯅ ꯁꯤꯖꯕꯨ ꯊꯦꯝꯖꯤꯟꯍꯧꯏ ꯁꯟꯇꯣꯁ ꯃꯥꯒꯤ ꯀꯥꯗ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯂꯨꯍꯣꯡꯕꯗꯧꯅ ꯐꯃꯥꯡꯗ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯒꯔꯅ ꯍꯥꯏꯔꯛꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛꯅ ꯀꯞꯄꯒ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯁꯤ ꯀꯩꯅꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯊꯤꯔꯤꯕꯅꯦ ꯑꯩꯁꯨ ꯐꯪꯗ ꯇꯧꯔꯤꯅꯦ ꯅꯣꯏ ꯑꯣꯏꯅ ꯊꯤꯕꯤꯔꯣ ꯑꯩ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯅꯣꯏ ꯑꯣꯏꯅ ꯊꯤꯕꯤꯔꯣ ꯍꯥꯏꯕꯗꯨꯗ ꯔꯕꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ ꯐꯣꯟꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯄꯤꯔꯛꯎꯅꯦ ꯐꯣꯟꯗꯨꯅꯅꯦ ꯅꯨꯄꯤ ꯆꯦꯜꯂꯨꯗꯣꯏꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯃꯐꯥꯎ ꯉꯥꯡꯅ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯅꯣꯏ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏꯁꯤꯕꯣ ꯔꯕꯤꯅ ꯁꯟꯇꯣꯁꯀꯤ ꯐꯣꯟꯗꯨ ꯐꯠ ꯃꯨꯜꯂꯤ ꯑꯗꯨꯒ ꯑꯅꯤꯗꯨ ꯀꯩꯝꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯟꯇꯣꯁꯀꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯄꯥꯟꯗ ꯂꯣꯟꯁꯤꯜꯂꯝꯃꯤ ꯁꯣꯝꯗ ꯁꯥꯒꯔ ꯑꯃꯗꯤ ꯔꯕꯤ ꯃꯉꯥꯂꯩꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯏ ꯐꯣꯟ ꯇꯧꯗꯨꯅ ꯃꯉꯥꯂꯩꯕꯤꯕꯨ ꯀꯧꯊꯣꯛꯂꯦ ꯃꯉꯥꯂꯩꯕꯤꯁꯨ ꯊꯣꯛꯂꯛꯏ ꯑꯁꯣꯝꯗꯅ ꯁꯟꯇꯣꯁꯅ ꯀꯩꯅꯣꯃꯤ ꯃꯣꯏ ꯑꯅꯤꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯊꯣꯡꯒꯁꯦ ꯂꯣꯛ ꯇꯧꯁꯤꯜꯂꯗꯅ ꯂꯧꯗꯧꯕ ꯅꯨꯄꯥ ꯃꯁꯥꯁꯨ ꯌꯥꯎꯗꯅ ꯐꯣꯟꯅ ꯅꯨꯄꯤ ꯆꯦꯟꯅꯤ ꯀꯥꯏꯅ ꯆꯦꯜꯂꯣ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯁꯦ ꯔꯥꯙꯥ ꯃꯥꯜꯂꯝꯃꯗꯤ ꯐꯩ ꯃꯥꯜꯂꯝꯗ꯭ꯔꯗꯤꯅꯦ ꯆꯦꯜꯂꯛꯄ ꯃꯣꯏꯅ ꯑꯣꯏꯅ ꯂꯧꯖ ꯇꯥꯕꯅꯤ ꯁꯣꯝꯗꯅ ꯃꯉꯥꯂꯩꯕꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯔꯕꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯉꯥꯂꯩꯕꯤ ꯅꯪ ꯄꯥꯎ ꯑꯝꯇ ꯇꯥꯗ꯭ꯔꯤꯕꯣ ꯀꯩ ꯄꯥꯎꯅꯣ ꯑꯩꯗꯤ ꯇꯥꯗꯦꯅ ꯂꯣꯏꯔꯦ ꯑꯁꯣꯝꯗꯅ ꯑꯃꯅ ꯀꯞꯄꯒ ꯂꯥꯎꯕꯒ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯍꯧꯔꯦ ꯀꯅꯥꯅꯣ ꯀꯞꯂꯤꯕꯣ ꯀꯅꯥ ꯑꯣꯏꯔꯨꯅꯦ ꯁꯟꯇꯣꯁꯅꯤꯗꯅ ꯑꯉꯛꯄꯅꯤꯍꯦ ꯅꯨꯄꯤ ꯅꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛ ꯊꯨꯅ ꯀꯥꯎꯕ ꯃꯉꯥꯂꯩꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯔꯕꯤ ꯅꯪ ꯍꯥꯏꯗꯣ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯔꯒ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯕꯤꯗꯧꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯒꯗ꯭ꯔꯣ ꯑꯝꯇ ꯁꯥꯎꯈꯤꯅꯨꯁꯦ ꯅꯕꯥꯅꯤꯅꯦ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯕ ꯑꯃ ꯂꯩꯔꯦ ꯀꯃꯥꯏꯅ ꯁꯟꯇꯣꯁꯇꯣ ꯅꯪ ꯆꯦꯜꯂꯅꯤ ꯆꯠꯂꯨꯕꯗ ꯅꯪꯗꯤ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯍꯧꯋꯦ ꯍꯥꯏꯁꯤꯗꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯈꯩ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯉꯁꯤꯗꯣ ꯒ꯭ꯂꯤꯁꯔꯤꯟ ꯂꯤꯇꯔ 5ꯒꯤꯅꯦ ꯃꯥꯅ ꯊꯛꯇꯣꯏ ꯇꯧꯔꯝꯃꯤꯗꯣ ꯁꯥꯒꯔꯒꯩꯒ ꯃꯇꯝ ꯆꯥꯅ ꯌꯧꯍꯧꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯕꯩꯇꯔꯅꯤ ꯇꯣꯔꯕꯥꯟ ꯌꯧꯔꯝꯃꯗꯧꯅꯤ ꯃꯉꯥꯂꯩꯕꯤꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕꯩꯅꯦꯃꯤ ꯇꯥꯟꯖꯥꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯑꯃ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯀꯞꯍꯧꯔꯤꯅꯦ ꯅꯪꯒ ꯊꯨꯡꯅꯗ꯭ꯔꯗꯤ ꯁꯤꯔꯅꯤꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯃꯤꯅꯦ ꯈꯪꯉꯕ ꯌꯨꯝꯗꯁꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯅ ꯃꯥ ꯁꯦꯟꯅꯍꯧꯔꯤꯅꯦ ꯁꯟꯇꯣꯁꯄꯣ ꯍꯧꯖꯤꯛꯇꯤ ꯁꯟꯇꯣꯁ ꯍꯥꯏꯔꯅꯨ ꯗꯥ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯀꯩꯕꯣ ꯁꯥꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯉꯥꯂꯩꯕꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯚꯥꯏ ꯁꯟꯇꯣꯁꯀꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯣ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯆꯀ꯭ꯔꯤꯗ ꯃꯉꯥꯂꯩꯕꯤ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯂꯤ ꯔꯕꯤꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯔꯤꯌꯦꯛꯁꯟ ꯄꯥꯜꯂꯦꯗꯣ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯟꯇꯣꯁꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯔꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯕꯣꯛꯇ ꯄꯥꯎ ꯄꯤꯔꯨꯈꯤꯒꯦ ꯁꯥꯒꯔꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯉꯛ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯤꯖꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯤ ꯃꯉꯥꯂꯩꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯁꯣꯝꯗ ꯔꯕꯤꯒ ꯁꯥꯒꯔꯒꯗꯤ ꯁꯟꯇꯣꯁꯀꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯟꯇꯣꯁꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯊꯦꯝꯕ ꯍꯩꯁꯨ ꯍꯩꯇꯕꯁꯤꯡꯁꯤꯅꯁꯨ ꯁꯟꯇꯣꯁꯇꯒꯤ ꯅꯨꯄꯤ ꯆꯦꯅꯤ ꯀꯥꯏꯅ ꯌꯦꯡꯅꯤꯡꯗꯦ ꯑꯁ꯭ꯋꯥꯏ ꯂꯩꯔꯨꯆꯣꯀꯣ ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯁꯣꯝꯗ ꯁꯤꯖꯅ ꯄꯨꯡꯂꯥꯡ ꯂꯥꯡꯕꯗꯨ ꯇꯥꯕꯗ ꯁꯟꯇꯣꯁꯅ ꯀꯩꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯏꯔꯥꯡ ꯄꯨꯕꯤꯁꯤꯅ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤꯁꯤꯅ ꯁꯟꯇꯣꯁ ꯁꯤꯖꯅ ꯉꯥꯡꯂꯤꯗꯨ ꯑꯃꯨꯛꯁꯨ ꯇꯥꯏ ꯏꯁꯨꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯃꯤ ꯁꯟꯇꯣꯁ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯂꯒ ꯂꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯔꯕꯤꯅ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯉꯨꯆꯣꯗꯅ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ ꯁꯟꯇꯣꯁ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯄ꯭ꯔꯞ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯊꯥꯡꯂꯤꯕ ꯈꯣꯡꯗꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ ꯃꯉꯥꯂꯩꯕꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯏꯅꯐꯤ ꯑꯃ ꯏꯟꯗꯨꯅ
ꯂꯩꯁꯥꯕꯤ ꯈꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯇꯣꯁ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯤꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯤꯜꯄꯥꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯁꯟꯇꯣꯁ, ꯏꯅꯝꯃ ꯌꯦꯡꯕ ꯂꯥꯛꯏꯔꯣ?" "ꯑꯦ." ꯁꯟꯇꯣꯁ ꯈꯨꯗꯛꯇ ꯃꯤꯅꯣꯛ ꯑꯃ ꯁꯦꯝꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯣꯏ." ꯃꯤꯜꯀꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯌꯦ, ꯀꯩꯁꯨ ꯃꯥꯡꯉꯣꯏꯀꯣ?" ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯁꯟꯇꯣꯁ ꯃꯃꯥꯏ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯍꯣꯜꯂꯤꯕ ꯁ꯭ꯇꯣꯔꯗꯨ ꯊꯤꯡꯀꯠꯇꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯅꯨꯄꯤꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯅꯣ ꯂꯧꯗꯣꯏꯁꯦ?" ꯅꯨꯄꯥ ꯑꯅꯤꯗꯨ ꯉꯛꯅ, "ꯑꯦ?" ꯁꯟꯇꯣꯁ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩꯗꯤ ꯂꯧꯕ ꯉꯝꯃꯣꯏꯀꯣ." ꯔꯕꯤ ꯑꯃꯗꯤ ꯁꯥꯒꯔ ꯁꯟꯇꯣꯁꯀꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯇꯧꯗꯨꯗ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯔꯤ꯫